ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯅꯦꯕ ꯆꯤꯛꯀꯟ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯅꯤꯡꯉꯦꯕꯗꯣ ꯑꯗꯣ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯡꯉꯃꯤꯅ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯆꯥꯕꯒꯤꯁꯦ ꯎꯠꯆꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯍꯥꯏꯔꯔꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯏꯃꯥꯡꯗ ꯁꯤ ꯊꯝꯃꯕꯅꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯟꯇ꯭ꯔꯣꯜ ꯑꯥꯂꯨ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ ꯍꯥꯎ ꯁꯤ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯇꯧꯇꯅꯦ ꯆꯥꯛ ꯌꯥꯝ ꯆꯥꯅꯩ ꯉꯝꯗꯕꯅꯤ ꯉꯁꯤꯗꯤ ꯇꯤꯜꯍꯧ ꯂꯦꯕꯨ ꯀꯩꯁꯨꯝ ꯍꯥꯞꯆꯕꯅꯤ ꯁꯤꯇ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯔꯝꯗꯕꯅꯤ ꯆꯥ ꯄꯪꯆꯥ ꯆꯥꯒꯠꯂꯦ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦꯀꯣ ꯃꯌꯥꯝ ꯁꯥꯒꯤ ꯈꯪꯗꯦ ꯉꯥꯒꯤ ꯈꯪꯗꯦ ꯁꯦꯡꯅ ꯆꯨꯞꯇ꯭ꯔꯤꯉꯩ ꯊꯥꯗꯣꯛꯅꯤꯡꯗꯦꯕ ꯁꯦꯡꯅ ꯆꯨꯞꯄ ꯍꯥꯏꯔꯒꯅ ꯍꯥꯎ ꯃꯥꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯃꯍꯥꯎꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯂꯧꯊꯔꯤꯁꯦ ꯕꯤꯠꯇ
ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯃꯔꯨ ꯆꯨꯞꯄꯤꯁꯦꯎꯔꯒ ꯍꯩꯅꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯆꯨꯞꯄꯤꯁꯦꯎꯔꯒ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯖꯔꯤ ꯁꯤꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯍꯩꯅꯩꯌꯦ ꯃꯥꯏ ꯃꯥꯏꯒꯤ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯎꯇꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯗ ꯁꯥꯏꯔꯁꯨ ꯆꯥꯔꯁꯨ ꯃꯍꯥꯎꯁꯨ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯁꯥꯏꯔ ꯑꯩꯈꯣꯏꯒꯤ ꯇꯨꯝꯁꯤꯜꯂꯛꯑꯒ ꯆꯔꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯤ ꯂꯥꯏꯔꯦꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯏꯔ ꯌꯥꯝꯗꯣꯔꯛꯑꯒ ꯈꯪꯗꯦꯗ ꯍꯥꯎꯇꯦꯗꯤ ꯑꯗꯨꯝ ꯆꯥꯗꯕꯗꯤ ꯆꯥꯏꯑꯕ ꯑꯗꯨꯝ ꯃꯥ ꯃꯊꯣꯟꯗ ꯆꯥꯔ ꯍꯥꯎꯇꯦ ꯏꯟꯖꯥꯡꯗꯤ ꯍꯥꯎꯇꯕꯅꯤ ꯅꯠꯇꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯦ ꯁꯥꯊꯤꯅ ꯁꯥꯔꯦ ꯌꯥꯝꯅꯁꯨ ꯊꯥꯛꯇꯕꯅꯤ ꯃꯌꯥꯝ ꯆꯥꯛ ꯈꯔꯗꯤ ꯂꯦꯝꯃꯦ ꯀꯩꯅꯣꯗꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯆꯥꯕ ꯉꯝꯃꯔꯣꯏ ꯌꯥꯝ ꯁꯥꯅ ꯆꯥꯔꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯦꯕ ꯁꯥꯁꯤꯡꯁꯤꯕꯨꯗꯤ ꯂꯣꯏ ꯆꯥꯔꯅꯤ ꯈꯪꯗꯦ ꯌꯥꯝ ꯁꯥꯔꯦ ꯉꯁꯤ ꯍꯧꯖꯤꯛ ꯑꯩ ꯃꯔꯨꯁꯦ ꯇꯞ ꯇꯞꯅ ꯃꯌꯥꯝ ꯁꯥꯏꯊꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯨ ꯁꯥꯏꯕꯁꯤꯒ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯈ꯭ꯋꯥꯏ ꯍꯥꯎꯇ꯭ꯔꯤꯁꯦ ꯁꯤꯁꯤꯅꯦ ꯑꯩꯅ ꯁꯥꯏꯔ ꯈꯌꯥꯠ ꯅꯨꯡ ꯆꯪꯕꯗꯨꯅꯦ ꯁꯥꯏꯔ ꯑꯁꯣꯝ ꯁꯨꯝ ꯌꯥꯝꯊꯣꯛꯑꯦ ꯍꯥꯎꯇꯕꯩ ꯁꯥꯒꯩꯗ ꯃꯉꯣꯟꯗ ꯂꯩꯔꯕꯅꯦ ꯌꯥꯎꯔꯕ ꯀꯩꯅꯣ ꯈꯣꯡꯉꯦ
รถแมมค่อยมาเนี่ยชิคเก้นชาบะเจ็บมาปานดาแกแต่ค่อยมาในบิชิงแมมนี่นะตุ่มมาแกแต่ก็จะแล้วก็ชาบะคนพอเต็มแล้วก็จะแล้วก็ชาบะแล้วก็ในบิชิงนี่นะอีกไกลเนี่ยนะชาบะดีกว่าไม่ต้องดีโมชุปุ่นมาสันแต่เลี้ยงนะถาปติใจเนี่ยแบบมาดีบอยเฟรนด์ก็เดทจัดปะแล้วก็มาในบิชิงก็เลยนะโดนปาร์ตี้ก็ตัวโบเตลละดูดิพนักงานนิ่งไปเลยคือลิปสติกตัวก๊กขี้เนี่ยนะอาจจะเชียร์เนี่ยแบบแมมต้องมันไม่ใช่เทงนะเดี๋ยวมันให้รู้แบบไอ้ชุดเทงเราไม่ยาวเท่าไหร่ไอ้ที่แมมยาวเลยจ้าบัดบุกอีกใกล้ยังไงเนาะโอ้คนละที่ทำมาสิสูงโมโรตี้ตัวแมมเชนนี่เขาตายahung mai da ko ahung ni actually adon ta ra ke na di ai na ha lo si học tiền nè học tiền ba si ji cha lo ga kan to chang mu ya cha mu khen jam so chung ke na te ya ko gi han de na pi na kang mo da mai to wo si siพลายรอเขาเตรียมโดยแม่ไอ้กันซีจะไปกินวิดีโอช่วยเลยไอ้กินจิกันนุ่งมาเชื่อมเขาที่เขาแล้วโดยไอ้เรียนมาเรียนแซ่บจากคือตั้งแต่นี้ไอ้หน้าเลยจากเรียนมันได้ปะเนี่ยแบบโดยไม่ใช่ที่มองช้าไม่ได้คิดตั้งจากเรียนมาแล้วบสคิดตั้งตาโดยมาตุ้มสิไอ้ที่เขาแต่ไปจะทำมีจานนึงดีสิจ้ะมันจะว่าไหมเขาเตรียมไปสิจ้ะเห็นไหมअधुना मैं आप आएगी किसी चावल की वीडियो चलो से लगे दुगा लाइक शेयर कमेंट सब्सक्राइब तो संदियो तो मोक भी हम सारे मैं तस्वीर आवे मोक साथी ना सारे की तो मैं आई किसी की प्लेट से करा बुद्धि चाहिए आई चावल के मतलब कम से कम बुद्धि चाहिए तो मैं मरो बिनु ऐसी की सुख ना दे ऐसी चारों जब आई हुई कोई हुई तब पिज़्ज़ा थोड़े में कोई हुई में चाला आई चारों जब ना कि दोनों लंघे कुछ पामु ये दे हुई में चाव तब पिज़्ज़ा थोड़ा ना पे हुई जब पिज़्ज़ा थोड़े में तुम ऐसे की चावल की वीडियो से सन बगा या तुम क्या तो उधर बनी फिर ये जापो हुई चावल ने पिज़्ज़ा नहीं और तुम सुबह तुम थम्मा बनी खब तो खाई भी ही के ना आगे तो मैं आप ऐसे की वीडियो से लो से लगे बाय बाय